ꯈꯨꯔꯨꯝꯖꯔꯤ ISTV की मणिपुरी पाव में ताबीर पुनमक पुतराम नौसरे हौजे पावगे मरेब पाव सिंदा मिपाल तांगुम से हैबी खोलाव के लाउरबसु मिपाल तांग के हनेबिदी हौजी फावा थदोक पंगमद्री हैना चीफ मिनिस्टर एन बीरेन फोंदोक्रे इंडिया की डिस्ट्रिक्ट खुदिंगमक्ता फमुंग यांखै लेबा आयुष हॉस्पिटल अममम लेहन्नब सेम सारी हैना यूनियन मिनिस्टर ऑफ आयुष इंडिपेंडेंट चार्ज श्रीबट यसो नायक न हाइक्रे अमदी लेगांग प्राइवेट स्कूल सिंगी चपचाबा जना कांगनोन थमजिबना प्राइवेट स्कूल के याना मनिंग मखा तमना जना कांगनोन सिंग सेमले हौजिपाव सनोन पिजरी मिपाल तांगुम से हैबी खोलाव के लाउरबसु मिपाल तांगबगी हैनेबिदी हौजिक फावा थादोक पंगमद्री हैना चीफ मिनिस्टर एन बीरेन ngase निमित मरी नि चुपना सिटी कन्वेंशन सथगदबा आरोग्य फेयर लिस्टिंग अनि तरानि पान हौदोकपगी थरमदा हाइख्रे डायरेक्टरेट ऑफ आयुष स्टेट मेडिसिनल प्लांट अमदी आयुष सोसाइटी मणिपुर सिंधुना पांगतोकपा हौदोकपगी थरम अदुदा चीफ मिनिस्टर ना मखाताना हाइकिबदा मणिपुर असि महौसा लाइरंबिना पिरंबा खुदोल कया अमा लैरिबा असि एखोइना सिजिनबा हैतबना ngase मणिपुर असि चखतपा वाबनी मणिपुर दा फंगलिबा रिसोर्स कया असिगी मतुंग इना हिरम कया दा सिजिनरबदी लमदम असि चखत माइकैदा खुमांग चौसिन मंगमगनी हाइकी नारीबा इदि अमरोम द फलग्रेबा आई चले उबीरे तौरे आदा नाबदु नतबा माबु सेनबा चलिबा मयामदु मदुगी लेबम लेतबगी ताबम लेतबगी पैसागी करिगी मदु वारी फैमिली बन वारी दो इंखोन योनरेबा युम योनरेबा फैमिली अदुगी मतिक नुंगाइद मयाम से लेयबे कोइदा अदुना मदु मयाम दो कोइ खरगै प्रजा नुंगाहेन बदुनी इंग साइज दो कोइगी लेदिबा कमेंट सिगी अतै अल्टरनेटिव मोटो अमता लेते प्रजा कमाय नुंगाहेन गदे मुझे कोई होनर से रतन टाटा लाइन चुम्न की सिटी उनके इलाका में कुछ मायना फ्लड की करी प्रॉब्लम याम ले असम दा ते दी इन्वेस्ट होगी यार गली कोई मणिपुर दसु कैंसर हॉस्पिटल हम तक टाटा की लेरिबा बॉम्बे दा लेरिबा दुकी ब्रांच कैंसर हॉस्पिटल हम तक मरम दे कोई दा कैंसर याम ना है भाई कोई कैंसर ना आप चलिबा मयाम से गुवाहाटी दा बॉम्बे दा चटपदुदी लाइरे नायंग बदुदी चलगा आदा लेखम लेतदना वारी ब थेंगरिबा मयाम से मसिकी प्रॉब्लम से मांगोन सुवारी तौबने अद माना मसिटी हले सुमाय सुमाय तौना आई मक्ति आई लाखो खुदोंग सा जदु बाई टीम म थार के तरबा टीम म थारमने अदुगी मतुंग ngasi lai मोय याम थुना लाके इसिंग इसावना थेंगनरिबा मणिपुर की सिगी टुरेन सिंसिसु मोखगी रिटर्निंग वाल ओइरो ड्रेजिंग ओइरो करिनो खै मतेंग पांगे कैंसर हॉस्पिटल तमा दौबुन बिसु खै आदि मतेंग पांगे न फसित लाखनरि केनो तौबि हौदोकपगी थौरम अदुदा यूनियन मिनिस्टर ऑफ आयुष इन चार्ज श्रीपद यसो नायक हेल्थ मिनिस्टर एल जयंतकुमार एमएलए अमदी ऑफिशियल क्या नसर याखी यूनियन मिनिस्टर श्रीपद यसो नायक ना मणिपुर दा ममल यामलबा मेडिसिनल प्लान कया फंगलिबसी मिनिस्ट्री की माइकैदगी मसिबु चाखोदननबा थबक पैखतुना लागले मिनिस्ट्री की मखादा आयुष की ओइबा हॉस्पिटल हांगबता नतना कॉलेज अमदी लैबोरेटरी हांगनबा पांदमसु थमली हाइकी mission and has approved the release of grant in ₹8 around about 44 crores as a central share to the state of Manipur from the year 2014 and 15 till date. The ministry shall continue to support this state initiative in future also, and that's why I would like to inform you that the ministry is already running regional research institute for homeopathy Imphal since November 87. The said institute is having general OPD, 2 special OPDs for the lifestyle diseases. They also have outreach program such as addressing the public health issue during the occurrence of epidemic like influenza, like illness and dengue. इंडिया की डिस्ट्रिक्ट खुदिंगमक्ता फमुंग यांखै लेबा आयुष हॉस्पिटल अममम लेहन्नबा सेम सारे अहानबगी ओइना मणिपुर की मफम मरिदा हॉस्पिटल साब याबगी अयाबा पीरे हाइना यूनियन मिनिस्टर ऑफ आयुष इंडिपेंडेंट इंचार्ज श्रीपद यसो नायकना फोंदोक्रे वफम असि डायरेक्टरेट ऑफ आयुष की मखादा नावरिया पाखंग लापा केंद्र की मनुंग जनबा कोंजंग लेकाइदा फमुंग तारा लेबा आयुष हॉस्पिटल संगाबगी थरमदा महंगा फोंदोखिबनी थरमदा हेल्थ एंड फैमिली वेलफेयर मिनिस्टर एल जयंतकुमार केंद्र की एमएलए एस सुभाष चंद्र अमदी आयुष की डायरेक्टर डॉक्टर ए गुनेश्वर शर्मा चिंबा मियोइसिंग सरुयाकी यूनियन मिनिस्टर ना मखाताना हौकिब सही खरा असिदा आयुष पु अवांगबा थाकता पुखतपा ngamle
BJP government lakudagi kanna honaduna yoga international therapy oina miyamna sakhangle Manipur asi ayuski layengda mangjil thaba state amani ana layengi lamdasu awang nongpokta mangjil thana changchili Manipur da hidak oina lawaya ba pambi makhal chamanga gi mathakta hobana central government na hakchin lawduna maikai kya da semgatnaba hotnari Medicinal plants sing asibu yokanaba lupa crore nifumari changna thabak paikhatli Central government na thadariba paisa sing asi miyamna thamoi shengna sejinabiyu State asigi sangadaba senpham hairakpada pinanaba sem saduna lei haiba kaubigano Rims Hospital da ayuske department hangdoknaba lam ekar ama khaktuna thabak paikhatpa hore haiki Phase of this hospital and that quarters are required for the doctors and nurses. I announce here, just kindly send a proposal for of this thing, this project, and I will sanction it very soon. Also, the ministry has supported the co-location of Ayush facilities at all primary health center, community health center, and district hospital of Manipur, except for the newly created district. And also for upgradation of 2 units of the standalone Ayush hospital. Ministry of Ayush has also supported for establishment of new homeopathic college at Imphal East, Cairo under the National Ayush Mission, and I accept the state shall soon have a first Ayush medical college here. Minister Janj Kumarna ngasi sinariba hospital asi lamdam asigi miyamna ishagini khanna ngak sanbiyu mamangi government ki matamda University of Culture maming khaktamak thamlami University ama oibagi karigumba amata yawramde government asina kan honabadagi makhoina jinda khaktamak thamlamba singadu sangwatpa hore University asi sananaba lupa crore jamanga sanction tongnaba taknari ngasi sangariba hospital asisu makhoina jin khaktada thamlambadagi government asina thabak oina pangthokpani Jinda khaktamak thabak pangthokpagi hainabi thadoksi jinda pawdana ba haibasi lerleshu haitabagi thawongi haujiti miyamna ikhang khangnarabani mashina ngangliba mishing adugi thak hanthahale ayu samadi allopathy thadoknaba yadna chaminagadaba lamsingni animak mioibagi haksang layengnaba amasung fahannaba leibani miyamna layengsing asigi kanaba lobiduna nada yektana leibagi lambida changchenbiyu haiki yam thambirame sakar na haibasi Praja kini habituma mayamna kangbi praja yaudana sakal lebi ya bahno de adana mamang de leremba sarkar singna kya ham thambiram ge na harage dai paijeri se somnagi health sector sikak paivana tana I'm looking after this arts and culture also arts and culture mayamna loinma ai chasna hi tol me ya lindo that is koki one small item of the art and culture of Manipur somma chit amani masita Manipur gi oina Manipur ki chokhole adana hariba mayamna si chingthan nadiba Manipur se culture chokhole haiboina mamangi government se kai thambiram ge myam phangbiram gani khwari chaw poram thambiram me Manipur University of Culture kayo in thanami habe de thambiram me yai I do and mate ai yai kayo in thanami maming mo in thanami Laigang na lamdam asta leriba private school kaya gi chapchaba sana kangron ama sembang ngamdabana ngasisu lamdam asta leriba private school kaya na maning makha tamna sana kangron sing shamlakpadagi maruoina lairaba imungi mahairoi sing da saungna saitheng pire hairi maikai kaya dagi ISTV news ta thamlakpa wafam kaya gi matung ina tongan ba private school sing na magi tongan ba sana kangron sing semba admission fee amadi thage fee loriba singi marakta chaungna khenaba thamlakpa ashina lairba mahairoi sing imungda chaungna saitheng ama pire mahairoi singi school bag lairik amadi mahaitamra sangba polam sing school dagi longnaba natraga school na sakhangba akhanaba dukan khara khakta dagi lawba natradi yadabagi fiumda lakpa kaya ashina amukke hena khudong chadaba mayong han batana tana makhoina lepliba mamal aduda namduna lehenbagi thawong ama chatharakle amaramda private school kaya gi authorities singna school fee yauna atai mathauta ba matam gi senpham kya mahairoi singda takpi tambibagi mingda extra fee oina lawba yarabasu private school singda oza oiba singidamaktadi school ayambagi authority na ningthina khanbidaba amadi makoina oza singbu matik chaba senpham piribra pidabra haibadusu mailenaba singna yengsilhaningi hairi school authority ga oza singagi marakta afaba mari Lerek taba matamda oza du school dagi lokthoknaba thabak phawba yamna toina chathaba private school kaya Manipur da leire hairi
Asiguma pibamsida leingangna matamga chanaba chana kangron ama shemduna private school singda mahi tamliba mahiroi singi khakta natana oza singi su khanduna thabak paikhanhingbagi apamba ISCV news da mioi kyana thamlagli Tamenglong district manung chanba civilong khulda thariba umorok sing Manipur Organic Mission Agency momana organic ki umorok oina puthokna ba thabak paikhanaba sem sakre hiram sida report ama Tamenglong district manung sanba civilong khul asi ngalingi metamdagi hauna umorok thaduna chathok leina puthokpa khullamani khullasidagi puthorakpa umorok imphal gi Kwaramal Kaithel yauna atai tampaki district singda leiba Kaithel singda marang kaina yonduna lakli khulasida Manipur Organic Mission Agency momana Mission Organic Scheme gi makhada umorok thananaba khunja nimpurom khangatuna mathang sahidagi organic ki oiba umorok puthoknaba honagadori अखोई हंदक मणिपुर ऑर्गेनिक मिशन एजेंसी ना मफम से अखोना एक्सप्लोर तौरगा मफम सिदा चंगगा अखोई की थारिबा लोंगी सिंगसिना पुथोइबा पोटसिंगसि हेन मगुन लैनबा ऑर्गेनिक की ओइबा पोथोक हाइबदो ओहिलगा नेशनल अमदी इंटरनेशनल मार्केट सिंगदा हौजिक डिमांड लैरिबा सिंगसे मफुंग फाना पीबदा मगुन लैबा अदुगुंबा उमरोक की मखल सिंगदो ओहिनबैदमक्ता अखोई मणिपुर ऑर्गेनिक मिशन एजेंसी ना मफम सिदा अखोई की प्रोजेक्ट की मखादा अखोई ऑर्गेनिक सर्टिफिकेशन की मखादा याहुन नबा रेस्टार्ट तौनबा अदुगुंबा फिरेप अम लौबनी Civilong khul asida handak ta ahan oina King Chili Festival pangthok tuna khul asigi umorok malem gi miam mamangda sakta kre Festival asida state asigi umorok wire kya laktuna lalol itiki poram su momana sembi bahukre mafam asidagi puthorakadoriba organic ki umorok singasi malem gi kaithel de yonanaba momana थौरांग तौगदौरी बायर सिंगी ममांगदा मसी याम चाउन अवेयरनेस म पीबा याबा मफम सिदा उमरोक मगुन लेबा खर पुथुई हाइबसे खंगगा हाइबा एकोगी लमदम सिदा लेरिबा फार्मर सिलिनाउ सिंग पुथुइबा एकोगी उमरोक सिंगसी हेन योनबद नुंगाइनबा ममल काना योनबा यानबा अमदी हेन हेन थानिंगबगी वाखलोन सि लाकनबा मदुगी इथिलदु हौनबनी पियबसु पिकना फेस्टिवल सिदा मणिपुर ऑर्गेनिक मिशन एजेंसी ना मतेंग पांगचिलगा even national amadi international buyers singna masigi focus torknabagi adumba room mama adumba asamaga loinana aikoina masi sponsor tawjabani umorok chathok leina puthoklebasu yonpham leitrabadi lomi singda asuki matik chaina fauduna lakhiba adu Manipur Organic Mission Agency na marketing ki lambi sinbigani haibada nungai fawi mathang sehidagi momana organic ki umorok puthoknaba siliba se soidna mai paknana bohonagani haina umorok thariba farmer singna phongdoragli umorok thaba habsi papu singi haktak de thari bini masigi akhoi morok umorok sigi man gi mamanna akhoi sadana hingdana akhoi karigumba thabak yam pangthoi adana akhoi masi momo kambu singsna laga masi organic tamdaba sigi damakta mai pa kadra na ki barda akhoi mai pa kani thabak dukan surge thagani khokini habse akhoi pungning su lai adana akhoi tawjege haina bijari Chosampur district ke Hanglef block ki manung chadna leiba thangjing chingge nongchup thangba sarukta pak zarba chingwai gi sarukta popi pambi thaba gi thabak chathare haire ISCV news na phagwa pawgi matung ina torobung dagi chingasi kaduna taijang v kormol sopijang foro matungda ukhai lukhai haiba mafam adu fawba guide chalaba matungda pungkhai amarom khongna chalaga hariba popi thaba gi mafam asi irailaina ubangam lagani haire हारिबा मफम मद थारिबा पोपी पाम्बी सिंग लेंगा की मैलेनेब सिंगना खंगदबगिरा नत्रगा मदुबु यानथतपा ngamdabnara ngasi phawba matam kya gi mamangdagi mafam aduda popi pambi thaduna lagli hairi hozi pawgi marthana tenba brengam tanglogzari W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square.
Why wait? Preventive cosmetology now in India. Live Coaching Center Gari Makhalaikai Hariba Mafum Asida Emission Tobiba Yargani Special Class 10 Revision Amadi Class 8 Gina Class 10 Gi Oiba Tha Anida Loiba Ngamnanaba Subject Pumnamaki Foundation Class Smart Class Kaloinana Haithoi Singthoiraba Oza Singna Takpi Tambiba Hugjaragani Then Service Ki Khudong Chaba Amadi Nupa Amasung Nupi Singi Boarding Ki Khudong Chabasu Pijari and Seversky Ahau Atumna Adongi special occasion ki Matil Ama Ohenbiu. Nauna Luhongadoriba couple singi customized Hazing Porky package Amadi wedding cakes Pangviragani. L Sweets and Severus Kesampa Junction near Kongafam office opposite Sisipur parking. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu. Peter's International Residential School, Joy of Learning, Kompally, Hyderabad. Wabiraganu yumda anabagi seba tawbinabagidamag wabiraganu. Medillion Home Healthcare Service Manipur na adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungidamag Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sim sabama tamda yamna mating pangbiki aduga PCC dagi aina phangakiba study material regular mock test suggestion na chingmasing yamna chanaki. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiyu. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy Office for more details. Emission open. Bosengi makada class 6, 7, 8, 9 amadi 10 gi English, Mathematics, Science amadi Social Science ki foundation ko ahum suba base oina Center for Competent Tutorial Thongju Boro makongda lamdam sigi maming leraba oja kaya na takpi tambiduna lagliba December 10 dagi haujargani akaknaba Sydney CFCT ta habiduna adongi isa singbo lamdam sigi afaba satra ohen. Classic Hospitality Training Institute now offers you free trainings on 3 months course in hospitality operation under PMKVY2. Courses are Level 1 Certificate in Front Office Operation, Level 1 Certificate in Food and Beverage Service, Level 1 Certificate in Housekeeping Operations. Class commencing from the mid of December 2018. Free counseling session Monday to Saturday 9 a.m. to 4 p.m. For further details, please contact Classic Hospitality Training Institute, Babina Diagnostics Building, 3rd floor, Rims Road. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Breaking matungda taram na moksari. Makataba pauda. Saliba Thasi Tang Marigi Numidang Waramda, MPP General Secretary Administration Thopuriba, Havism Gitajangi, Gari Deliba Mayumda, no my capsule number Thawong Adubu, Yanindaba Pongotuna, Polo Ground Manunga Leba, MPP, Office Mamangda, Wakamipam Pangtokre. Miambu Akia Kang Lehenganu, Political Party Kudimak Chapmanaba, Mieng Yengbiu, Yumda, no my caption ba, Muebagi Lichat Nate, Misamda Kutaganu Happinessing ba, play card Tetuna, Yanindaba Utki.
MPP gi President O Jugindrana Manipur da khwaidagi liraba Resident Party asigi maru oiba thawpuramba kaya nungmaina kaptana mamangda hatkre asigumba thawong ngasisu leptana chachare Manipur gi apunbagi saktam ngangnana ba firep loriba party asibu muthatna ba honabani haine lawi lengang nasu asigumba thawong asi thoktana ba kupna senabiyu haiki nong mi maru singduna palhogdabagi akhoi asi kharamakti yai phare adubu sigumba thabak se amona tawidana akhona manung amasung mapal ani maki khulai paiba singda masi matung manau amona tawidana ba akhona masigi sit in protest se tawjabani Amaromda thawong asibu yaningda ba phongdoktuna ghari awang lekaida ghari apunba maira paibina senduna wakami pham chachake mifam aduna yumnakta nomai kapsinduna akia khang thohan bayaningde maram zadana mirakta nomai kapsinganu haina demand tawke ghari apunba maira paibigi member famdom ongbi sonlatana Haupizam Gitajin gi mayumda nomai kapsilam liba asida channel ba miyoising athubada lengakna fadana cherak pigadabani asiguma thawong asi matungda amuhana tawbiganu kari maramgi nomai kapsilam banu haibadu thawong adubu sathariba singna miyamda khanggadabani haiki somda yumlakta leiriba khagi lekai da leiriba sangstan punamaki kai dagisu akhoi namasi matungda amuhan thon bidanaba haijari aduga kanana kari gi damakta kari maran gi damakta mangonda leibagi damakta sigi kano nomai kapagi thokdokse tawbiribano haibase achumba langla langjindo athuba matamda khangan biraknaba haibasu miyamgi mafamda akhoi thamjari Bisnupur district manung chanba thinungai awang mamang lekaida salam ngongogi ingkol daloiba ok ama sakhangdaba sani chingnaba amana sathoklamle hiramasdari parama Tha ama anisigi manungda yumda loiba sa uchek sing masak khangdaba sana paktaknana sathokpagi thabak chatharakpagi manung channa Manipur Forest Department amadi Wildlife Institute of India Dehradun gi scientist sing laktuna tijinumjinbagi thabak chathari amadi miyamda hiramsigi matangda mi paidana ba haina wahum kya fongdolusu ngasi Bismu district manung channa thinungai awang mamang lekai gi ward number 6 ki yum amada okama sathoklamgi thawong ngasi su thokli Mobu khoga hoy sai thing si ku cha thing jiyo मैं मुझे तीनों ओक चारा मैं मुझे अना नुंदांग पुंग नोंगालमदाय पुंग अहुम अदायदा अना थोलकपनेबा ओकसे जेंगेना अदुदा मागी मनिंगी फिबम मनिंगी अखोगी करी कनो सरुकसे लोय चाथोमगा दई मखोंदिसु लोय चाथोमेबको मागी असोन खा ममांग थंगबा अदोंदा तारगा लेरमे kano de oxida tang loi khalaga magi zon ba khorpa tawraga khara kana gadra angang nubi sem da mating oina gadra ina koina oxe mingon de pecha se puraga loi jabane hari poche masak chu ubo phangdi photo do budi ujare adudi oiraga magi direct nam haktheng na gadra je khoi kijare ba lawani na umang wamang ju yamani na ko sukpa se dei da khoi kari thokada ge kari oida ge ase numi tarak pa se kijare ba Sigi mari laina bo authority mayam sina khangai mayam sina khara khitang to athuba matam da tijin bi ba pami koina khangai angang ni tawtana forest kimi laktana forest kimi na puraga sat khare aduga moina di koina di horen ahing kai gomba mahau se khangra banina horen kai gomba ma mur halakhi ba jaya na koina ni pai ba poi mi pai pok pa matam se moina di forest kimi na la harami kasu toroi mi pai pok pi ganu matung ta dana ba hona laktana ba hona jage na moina di harami adu khoi di angang ni bi kai haini isa isu leiba angang ni bi leiba sa san mayam je loiraga leibanina mi da sola kadara khola kadara haiba gi pai ba khoi di sa da gi bam pokchari kitang thuna jeng chamina ba ase aseng report on ta putok biraga mayam gi anta jeng chan bi pai nari ba mayaji asumna lepalaitana tijilli hairabasu lepalaitana masak khangdaba sasing asina saba lepaktawa sinamara moiraga miyoi kadadi mi paiba wafamsi kokpalaitri maramaduna athu matamda tijin humjin biriba Manipur lenga ki forest department ki maikaidagi amadi hiramsigi matangda sinba lakpiriba scientist sing tijin biduna mi paibu sing asi kokhan biu habasi miyangi maikaidagi phongdo pasini ICTV pawgidamak Yanesurim khaibam thinungai ward number 6
Jennings ki senior residence doctor singna makhoi gi demand pibidabadagi ngarangdagi khongjang jangchin bahokre ngasi so hospital gi campus mamangda senior residence doctor singna thabak leptuna wakarmi pham chathaki Department of Psychiatry gi doctor S Brikam Ajitana hospital asi hogdorakpadagi ngasi fawa thabak taroklaba doctor humbada tret ki manungda doctor kuntra mangade assistant professor kabiyabagi matik charaba doctor singni makhoi wa service rule gi matung ina assistant professor da promotion pinaba haukiba August thada thabak leptuna khongjang jangchin ki madugi makha tarak ko ina September gi tang ani amadi October gi tang ani da chief minister yauna Waris Sanabada Dr. Singhasni Taliba demand sing pinanaba makathaba official sing the khangan ke adubu yanakiba thabak sing ngasi phawba thabak do onthorak tabadagi khongjang asi makhacha thabani hospital asida service rule ningthijana semlam dabana mapalam dagi lakpa nongna solakpa mioi singda assistant professor gi khudong chaba pibana matam sangna thabak taroklaba senior resident singna ngasi phawba khudong chaba si phangdana lakle Manipur lengang na hariba senior residence doctor singi dimana si PG Bapauba Kongjang Lepalaitana Satagani Hairi. अखोई सर्विस रोल कंडीशन फजन सेंबिरम दबना मरम ओदना मपानदगी लापा नौना फ्रेश ओबा अखोई दि हेन जुनियर डॉक्टर सिजना असिस्टेंट प्रोफेसर पोस्ट चंगा चंगा दम ओइके बा दना अखोई ब्लॉक टोसन दना अखोई मी कुंथरा मसे दम प्रमोशन का ngam dana leba ana kana वन डॉक्टर खरा दि माराय बक्ति दना सही मपानदगी हेन वर्क तरो जावे पीजी लोरा मतोंदा मपानदे लापा इवन अखोई तंबिरम बा छात्र बाउदो जी एमडी लोरा लापा मोइन हेना एपी ओइना ओइबगी चांस लोमने हेना वांखलप हाइतार अराउंड 25 डॉक्टर गुमसे सही होंगे तेनो खलप डॉक्टर मैम से यारकदे रेगुलर एब्जॉर्प्शन तो बा हैबा ताम कंडीशन यानरगा सेप्टेम्बर तांगनी दा कोई साइस कोलप तो जबनेबा अदु लाइबक थिबदगी हाइना की मैम तो फजना थबक बन पांगथोपिरक्तबा अदर अनसर्टिना चपचाबा अखोई जी इरगा अखोना त अखोई प्रमोशन काबे कनो चपचाबा सी ओइना थोक्तगे अखोई इसाक हल्लरोय न खल्ले Bharat ki atai state khundariba Mizo Furup Singh amatoina punsinabagi wakhalon sakatuna punna mateng pangladuna hingminabagi pandamda Zofes lisingani tarani pan Mizoram gi Mamit district ki Raikta pangthokli Thoramadu Bangladesh Myanmar gi MP yauna delegate jamanga henbana saruyaki Thoram aduda MSU gi president Manjit Sarang Themna luchingba MSU gi mihut amasu saruyaki President Manjit Sarang Themna awang nongpuk lamdamda honglakliba kaya asi lamdamasta khundariba yehlongmi singi Yaifana bara natraga atopa India gi state singi sanglakliba mioi singi yaifana bara haibadu khanaba matam oire haiki I essentially want to say something about the Fest Festival. It will bring peace and harmony. Long live the Fest Festival, long live Joseph and long live Mr. Ketrigaw Kendagi Manung Dalaiba International Amadi National gi thakta tongan ba masana singda mingchat purakraba sanaroi sing ngasi Ketrigaw Awa Club Community Hall da harautiam okre khangalaba sanaroi singda Kendra sigi Sheikh Nurul Hasana maki maikaidagi lupa lising tara pikre Sheikh Nurul Hasana mai pakpa sanaroi amamam oinina ba discipline leiba mathautai miyamnasu sanaroi singu pungin thogat piu haiki India की सकनाई रबी अदुम स्पोर्ट्समैन सिंह ओइरकनी हाबसे चपचाना थाजरगा ngasi ge asugum laba achamba nakoi makhaibu okpagi thoromasi pangthokjabani nakoi nei koi gi saktak libani nakoi nei koi gu prithvi gi map ta chalhan gaduri bani nakoi na phauri ba makai koi makai gi su izat hingat gaduri bani ana discipline yawna ego man bahaiba wafam madu tungoi naramaga tungda thambiramaga ishagi spirit game spirit na mangda tharaga matam chupada pho sanaroi oibiu ISTV network ki service provider am oiba kumbida leiba sandong unit cable gi manga suba mapok kumon thauram ngarang kumbi kaithel da pangthokre toram aduda hana minister oiramba en mangi singh LJP Manipur state ki wangang loi en ibohal kumbi municipal council gi chairperson W Priyoranjan yaungna mioi keana saryaki Moirang Kendra da mire oikiba thongam santina Ujwala scheme gi makhada mioi kya da gas connection pibagalena gas stove amadi cylinder yenthokre Moirang umam lekai da leiba mandata pangthok pathoram maduda imung jani kunda kanaba singa du phanganki thoram maduda Wakta Municipal Council gi vice chairperson Muhammad Majiruddin
Bharat Gas Distributor की Managing Director Rengkhum Chungkom Moirang Progressive की President L Gopal Singh Bamyoy kaya na saryaki Thongam Sanchina miyam gi aifana ba thabak toriba myoy kaya bu masa gi haiba wakhalna mangjil thaba luchingba saba singna lan uhonna ba honari ba si Chief Minister na miyeng changbiu haiki holder amadi food security kapai sinda koi dole investment corporation ge maidiana pina na ko da ko sa ko kya ko da badage koi na ba ta ko da zaraga ai moyang kendra ge madgi mari ba ko khudum sindugo ai moyang kendra progressive sanna amadi ai sana lamjing jaraga madu phangna ko da zabade ai khaban using bagrana akoi honorable chief minister la ko da pau tak chillaga ai koi ne ko khan ta jeriba ka ko dugo la na wanna la ko tari ba do ai sai ti ge honorable chief minister basana yam section na leaders housing do mado ye machani hai ba ko pam ji ni Haujule Salapada Mariba Pau Amana Pizari Mipal Tangum si habigi kholau kaya laura basu Mipal Tangbigi hinabidi hauzu fawba thadok pangamdri haina Chief Minister and Birena Pongdokre India ki district khudimakta famung yangkai leiba Ayush Hospital amamam lehenna basem sari haina Union Minister of Ayush Independence Sir Sripad PSO Naikna Pongdokre Amadi Lengang na private school singi chapchaba chana kangon thamdribana private school kaya nam aning makhatam na chana kangon sing shamle Hauzi pablo na de aise bine bizarbe Manipuri pau matanga salojare miyeng tabir bu punam ko mukana kurumjari